Hairang Lairang Channelna mayamgidamakta pujarakliba Pungawari Sana Machugi Jinglai Amadi Amuba Jinglai Thaina Mamangaida Jingyagi Kungang Amada Lawuba Matay Manaw Anikak Lairami Lawuba Matay Manaw Ani asi Matam Kuina Macha Yaudraba Matungda Kanghaudana Mahaki nupi adu mirolaki Macha urani khanbada makhoi animak yamna haraujarami Thabum kharagi matungda nupi adu macha nupa ama pokle macha nupa adu poklakpa matamda machi ani palaki amasung mahaki maraibakta karigumba dakpham ama yawraklami Masagi mawung matawadu ubada mama adu yamna wajarami mama aduna Aigi ichagi masak mataw sakpham phibam asida leiriba miyamna mahakpu soidana noknabiragani haiduna mahaki nupada hairami maduda mapana madugidamakta karisu waruganu icha asi mayamna yoknabagum aikoinasu yokani mahaki ni haibada karigumba amata awatpa leihalloi Asumna matam sumhaukhre nupa macha adusu asum saukhalakle mapung marai pharakle mahakna sauba hengalakliba khudingi mahaki makokta palakliba machi ani adusu sauba asum hengalakle mahaki maraibakta leiriba dakpham adusu asum saukhalai nupa macha adugi mawong matawdu uraga Leiriba kungangi misingna nupa macha lawuba matay manaw ani adugi maramda miwa ngangnaba haurai makoina asumna hainarami makoi anina migi afaba thabak tawdabadagi machasi asumna poklibani aduna makoina tawba phattaba thabaki phol machasida utlibani Misingna adumna ngangnaba adu taraga nupa macha aduna yamna saurami aduga asumna hairei aigi ima ipagi maramda nakhoina adumna haigadaba nate adumna matungda amuk hanna hairabadi aibu phatte haiganu asumna nupa macha aduna mising aduda sauna hairamlaga mayumda halakle khungang aduda leiriba misingna nupa macha adubu Hingsabani haiduna hainarami nupa macha adu hek ubaga khungang adugi nupi kharana miwa ngangnaba haurakhi asidi lawuba nupa adugi macha nupa adunine masak asi hingsaba malibasini mama mapana tawruba phattaba thabaki pholna macha nupa asi asumna poklibani mi singna ngangnabadu taraga nupa macha aduna changsilaklaga Yamna sauna aigi ima ipagi maramda noina adumaina haiganu matung manaw adumna haiba tarabadi aibu phatte haiganu aduga nupa macha adu yamna sauna mayumda halaklami khungang aduda leiriba angangsing adunasu nupa macha adubu laknabirami karimnabirami aduga mahakbu hek uba matamda nungna thomlami Aduga nupa macha adunasu sauraduna makhoiga toina khatnarami maram asina magini haibada mamanaba kana amata leiramde nupa macha aduna mahakpu miyamna phana khanabani aphaba mini haiba khangnabagidamakta phana hotnarabasu madugi aphaba kaigumba amata uba phanglamde asumna asum matam haukhre nupa macha adu chahi 15 mapung pharakli khanghaudana nongmagi numit amada atiya pumba amuba leichiltana khumjalaklami nongthakta amuba chinglai ama koipai paiduna atiyabu pungmam mamhalami nungsit kanna silhanduna nongsu kanna tahalaklami nong kanna mamik phakli aduga lambi thong pumnamak isingi ireina chenthakri kumdumagi mahai marong pumnamak mang takli khungang aduda leiriba mipum khudingmak
ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯅꯔꯝꯃꯤ, ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯅꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯑꯃꯨꯕ ꯃꯆꯨꯒꯤ ꯆꯤꯡꯂꯥꯏ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯛꯂ ꯃꯥꯜꯂꯦ, ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯧꯎꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯏꯃꯨꯡꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯅꯣꯡꯗꯨꯕꯨ ꯈꯥꯡꯅꯕ ꯂꯩꯔꯤ꯫ ꯃꯗꯨꯗ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯝꯊꯤꯔꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯆꯤꯡꯂꯥꯏ ꯑꯗꯨ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯂ ꯃꯥꯜꯂꯦ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ꯫ ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ, ꯏꯃꯥ, ꯑꯃꯨꯕ ꯃꯆꯨꯒꯤ ꯆꯤꯡꯂꯥꯏ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ? ꯃꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪꯅ ꯄꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯃꯨꯕ ꯃꯆꯨꯒꯤ ꯆꯤꯡꯂꯥꯏ ꯑꯃꯅ ꯂꯥꯟꯗꯥꯗꯨꯅ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯃꯩ ꯊꯥꯗꯨꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯍꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯄꯤꯔꯝꯃꯤ꯫ ꯑꯃꯨꯕ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯊꯥꯔꯤꯕ ꯃꯍꯩ ꯃꯔꯣꯡ ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯍꯟꯕꯗꯒꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯏꯔꯔꯕ ꯈꯨꯡꯒꯪ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯔꯕꯅꯤ꯫ ꯈꯪꯍꯧꯗꯅ ꯁꯅꯥ ꯃꯆꯨꯒꯤ ꯆꯤꯡꯂꯥꯏ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯑꯃꯨꯕ ꯆꯤꯡꯂꯥꯏ ꯑꯗꯨꯒ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯥꯡꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯑꯃꯨꯛ ꯑꯃꯨꯕ ꯆꯤꯡꯂꯥꯏ ꯑꯁꯤ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤꯕꯁꯤꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯗꯨꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ, ꯐꯔꯦ, ꯑꯃꯨꯕ ꯆꯤꯡꯂꯥꯏ ꯑꯁꯤꯅ ꯏꯃꯥ ꯏꯄꯥꯕꯨ ꯑꯃꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯋꯥꯍꯟꯕꯒꯤ ꯃꯍꯩ ꯃꯥꯕꯨ ꯑꯩꯅ ꯉꯁꯤ ꯁꯣꯏꯗꯅ ꯍꯥꯠꯂꯒꯅꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥ ꯇꯥꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ, ꯏꯃꯥ, ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯃꯠꯇ ꯋꯥꯔꯨꯒꯅꯨ, ꯃꯍꯥꯛꯄꯨ ꯑꯩꯅ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯅꯆꯥ ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯈꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥꯗꯒꯤ ꯕꯤꯗꯥꯏ ꯂꯧꯔꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯆꯤꯟ ꯆꯠꯄ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯈꯨꯔꯥ ꯏꯕꯨꯡꯉꯣ, ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯃꯨꯕ ꯆꯤꯡꯂꯥꯏ ꯑꯁꯤꯅ ꯄꯤꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯑꯩ ꯀꯣꯛꯍꯟꯕ ꯉꯝꯅꯅꯕ ꯆꯤꯡꯂꯥꯏ ꯑꯁꯤꯕꯨ ꯂꯥꯟꯊꯦꯡꯅꯖꯒꯦ, ꯃꯗꯨꯒꯤꯗꯃꯛꯇ ꯑꯌꯥꯕ ꯄꯤꯕꯤꯌꯨ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯆꯤꯡꯂꯥꯏ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯕꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗ ꯑꯩꯉꯣꯟꯗ ꯍꯪꯒꯣꯏ ꯇꯨꯀꯠꯆꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯁꯣꯏꯗꯅ ꯀꯣꯛꯈꯤꯒꯅꯤ ꯈꯟꯕꯗꯒꯤꯅꯤ ꯃꯍꯥꯛꯅ ꯆꯤꯡꯂꯥꯏ ꯑꯁꯤꯒ ꯂꯥꯟꯊꯦꯡꯅꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯆꯤꯟ ꯆꯠꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯜꯂꯕ ꯀꯌꯥ ꯑꯃꯅ ꯆꯤꯡꯂꯥꯏ ꯑꯁꯤꯒ ꯂꯥꯟꯊꯦꯡꯅꯧ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯒ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯃꯄꯨꯡ ꯃꯔꯩ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯒꯕꯅꯣ ꯎꯕꯗ ꯍꯤꯡꯆꯥꯕ ꯃꯥꯜꯂꯕ ꯃꯁꯛ ꯑꯁꯤꯕꯨ? ꯆꯤꯡꯂꯥꯏ ꯑꯁꯤꯅ ꯃꯥꯕꯨ ꯍꯥꯠꯈ꯭ꯔꯕꯁꯨ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯣꯏꯔꯕ ꯃꯁꯛꯁꯤꯃꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤ ꯃꯥꯡꯈ꯭ꯔꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯅꯨꯄా ꯃꯆꯥ ꯑꯗꯨꯗ ꯆꯤꯡꯂꯥꯏ ꯑꯗꯨꯕꯨ ꯂꯥꯟꯊꯦꯡꯅꯅꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯍꯪꯂꯛꯏ, ꯅꯪꯗꯤ ꯀꯔꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯒꯅꯤ ꯏꯕꯨꯡꯉꯣ? ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ, ꯈꯨꯔꯥ, ꯑꯩꯗꯤ ꯀꯔꯤ ꯑꯃꯠꯇ ꯄꯨꯔꯣꯏ, ꯆꯔꯨꯅ ꯁꯥꯕ ꯆꯤꯡꯂꯥꯏ ꯑꯃꯈꯛꯇꯪ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ, ꯃꯗꯨꯅ ꯑꯩꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯆꯤꯟ ꯆꯠꯄ ꯅꯨꯄꯥ ꯑꯗꯨꯅ ꯆꯔꯨꯅ ꯑꯆꯧꯕ ꯆꯤꯡꯂꯥꯏꯒꯤ ꯃꯤꯇꯝ ꯑꯃ ꯁꯥꯔꯤ, ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯆꯔꯨꯒꯤ ꯆꯤꯡꯂꯥꯏ ꯑꯁꯥꯕ ꯑꯗꯨ ꯄꯥꯏꯔꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯇꯨꯔꯦꯟ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯤ, ꯃꯌꯥꯝꯕꯨ ꯑꯋꯥꯕ ꯄꯤꯔꯤꯕ ꯑꯃꯨꯕ ꯆꯤꯡꯂꯥꯏ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯣ, ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯩ ꯂꯥꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯟꯖꯟ ꯍꯟꯖꯟ ꯑꯃꯨꯕ ꯆꯤꯡꯂꯥꯏ ꯑꯗꯨꯕꯨ ꯀꯥꯏꯍꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯥꯎꯔꯗꯨꯅ ꯑꯃꯨꯕ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯑꯩꯕꯨ ꯀꯥꯏꯍꯧꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯑꯁꯨꯝꯅ
ꯑꯃꯨꯕ ꯆꯤꯡꯂꯥꯏ ꯑꯗꯨ ꯀꯥꯏꯍꯧꯔꯒ ꯃꯍꯥꯛꯅ ꯉꯁꯥꯏ ꯄꯨꯔꯛꯄ ꯑꯁꯥꯕ ꯆꯤꯡꯂꯥꯏ ꯑꯗꯨ ꯇꯨꯔꯦꯟ ꯑꯗꯨꯗ ꯊꯥꯗꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯃꯔꯨꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯟꯗꯒꯤ ꯂꯥꯎꯔꯛꯄꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯑꯃꯨꯕ ꯆꯤꯡꯂꯥꯏ ꯑꯗꯨ ꯆꯤꯡ ꯃꯅꯨꯡ ꯑꯃꯗꯒꯤ ꯄꯥꯏꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯀꯅꯥꯅꯣ ꯃꯍꯥꯛꯄꯨ ꯀꯥꯏꯍꯧꯔꯤꯕ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯇꯨꯔꯦꯟꯗ ꯇꯥꯎꯔꯤꯕ ꯑꯁꯥꯕ ꯆꯤꯡꯂꯥꯏꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯪ ꯑꯣꯏꯔꯦ ꯑꯩꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯀꯔꯦꯝ ꯀꯊꯥꯏꯅꯅ ꯀꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯄꯥꯏꯊꯗꯨꯅ ꯃꯌꯥꯅ ꯎꯝꯕꯗ ꯆꯔꯨꯅ ꯁꯥꯕ ꯆꯤꯡꯂꯥꯏ ꯑꯣꯏꯕꯅ ꯃꯈꯅꯥꯎꯗ ꯄꯜꯂꯝꯃꯤ꯫ ꯑꯃꯨꯕ ꯆꯤꯡꯂꯥꯏ ꯑꯗꯨ ꯆꯔꯨꯒꯤ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯄꯟꯕꯗꯒꯤ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯗꯨꯅ ꯇꯨꯔꯦꯟ ꯃꯄꯥꯜ ꯑꯗꯨꯗ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯂꯨꯝꯂꯤꯕ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯆꯤꯡꯂꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯃꯨꯕ ꯆꯤꯡꯂꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯛꯁꯜꯂꯛꯂꯤꯕ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯃꯆꯤ ꯑꯅꯤ ꯑꯗꯨ ꯂꯪꯕ ꯑꯃꯗꯤ ꯃꯔꯥꯏꯕꯛꯇ ꯂꯩꯔꯤꯕ ꯗꯥꯛꯐꯝ ꯑꯗꯨ ꯃꯉꯥꯟ ꯊꯣꯛꯄ ꯑꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯎꯕꯗ ꯑꯃꯨꯕ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯍꯧꯈ꯭ꯔꯕ ꯃꯍꯥꯛꯀ ꯂꯥꯟꯊꯦꯡꯅꯈꯤꯕ ꯁꯅꯥ ꯃꯆꯨꯒꯤ ꯆꯤꯡꯂꯥꯏ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯃꯨꯕ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯅꯨꯄꯥꯃꯆꯥ ꯑꯗꯨꯗ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯪꯅꯤꯡꯂꯤꯕ ꯑꯁꯤ ꯑꯩꯒꯤ ꯀꯣꯛꯀꯤ ꯏꯆꯤ ꯑꯅꯤ ꯑꯃꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯥꯔꯤꯕ ꯗꯥꯛꯐꯝ ꯑꯁꯤ ꯅꯠꯇ꯭ꯔꯥ? ꯃꯁꯤ ꯑꯩꯅ ꯄꯣꯛꯄꯗꯒꯤ ꯌꯧꯔꯛꯂꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤ ꯏꯆꯤ ꯑꯅꯤ ꯑꯃꯗꯤ ꯂꯥꯏꯕꯛꯇ ꯂꯩꯔꯤꯕ ꯗꯥꯛꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝꯁꯤꯡꯅ ꯑꯩꯕꯨ ꯍꯤꯡꯆꯥꯕꯅꯤ ꯍꯥꯏꯅ ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯛꯅꯔꯤꯕꯅꯤ꯫ ꯅꯨꯄꯥꯃꯆꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯃꯨꯕ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯈꯜꯂꯤ, ꯃꯁꯤ ꯁꯅꯥ ꯃꯆꯨꯒꯤ ꯆꯤꯡꯂꯥꯏ ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯑꯣꯟꯕ ꯅꯨꯄꯥꯃꯆꯥꯅꯤ꯫ ꯐꯔꯦ, ꯃꯍꯥꯛꯄꯨ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝꯅ ꯂꯛꯅꯕꯤ ꯀꯔꯦꯝ ꯀꯊꯥꯏꯅꯕꯤ ꯍꯥꯏꯔꯕꯅꯤꯅ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯗꯅꯕ ꯑꯩ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯔꯒꯦ꯫ ꯑꯃꯨꯕ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪꯕꯨ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤꯗꯃꯛ ꯅꯪꯅ ꯆꯣꯡꯊꯣꯛꯇꯨꯅ ꯑꯩꯒ ꯂꯥꯟꯊꯦꯡꯅꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕꯅꯣ? ꯃꯗꯨꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯑꯋꯥꯕ ꯅꯪꯕꯅꯤ꯫ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯍꯪꯒꯣꯏ ꯇꯨꯀꯠꯆꯔꯤꯕ ꯑꯁꯤ ꯁꯣꯏꯗꯅ ꯃꯥꯡꯈꯤꯒꯅꯤ꯫ ꯅꯪꯅ ꯉꯥꯡꯕ ꯑꯩꯅ ꯇꯥꯒꯗꯕ ꯅꯠꯇꯦ꯫ ꯑꯃꯨꯕ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯕ ꯇꯥꯗ꯭ꯔꯕꯗ ꯃꯌꯥꯗꯒꯤ ꯑꯔꯩꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯀꯥꯝꯊꯣꯛꯇꯨꯅ ꯅꯨꯄꯥꯃꯆꯥ ꯑꯗꯨꯕꯨ ꯇꯨꯔꯦꯟꯗ ꯊꯥꯗꯔꯝꯃꯤ꯫ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯃꯇꯣꯝꯇ ꯈꯜꯂꯤ, ꯆꯤꯡꯂꯥꯏ ꯑꯁꯤꯅ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤ ꯗꯥꯛ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯔꯤꯕꯁꯤ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯉꯩ ꯗꯥꯛꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯉꯥꯜ ꯑꯃ ꯊꯣꯔꯛꯇꯨꯅ ꯃꯉꯥꯜ ꯑꯗꯨꯅ ꯃꯣꯇꯤ ꯑꯃ ꯑꯣꯜꯂꯝꯃꯤ꯫ ꯈꯪꯍꯧꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ, ꯅꯨꯄꯥꯃꯆꯥ, ꯃꯣꯇꯤ ꯑꯗꯨ ꯅꯌꯥꯗ ꯌꯣꯠꯁꯤꯜꯂꯨ, ꯃꯗꯨꯅ ꯅꯪꯒꯤ ꯁꯛꯇꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯑꯃꯨꯕ ꯆꯤꯡꯂꯥꯏ ꯑꯗꯨꯅ, ꯉꯥꯏꯈꯣ, ꯅꯪ ꯑꯗꯨ ꯌꯣꯠꯈꯤꯅꯨ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯗꯨ ꯌꯣꯠꯄ ꯇꯥꯔꯕꯗꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯪ ꯍꯤꯡꯆꯥꯕ ꯑꯣꯟꯈ꯭ꯔꯒꯅꯤ꯫ ꯑꯃꯨꯕ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯉꯥꯡꯕꯗꯨ ꯇꯥꯗꯅ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯃꯔꯥꯏꯕꯛꯇꯒꯤ ꯊꯣꯔꯛꯄ ꯃꯣꯇꯤ ꯑꯗꯨ ꯌꯣꯠꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯇꯤ ꯑꯗꯨꯅ ꯍꯦꯛ ꯌꯣꯠꯈꯤꯕꯗꯒꯤ ꯃꯍꯥꯛ ꯁꯅꯥ ꯃꯆꯨꯒꯤ ꯆꯤꯡꯂꯥꯏ ꯑꯃ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯍꯧꯈꯤꯕ ꯃꯇꯝꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯃꯨꯕ ꯆꯤꯡꯂꯥꯏ ꯑꯁꯤꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯋꯥꯕ ꯄꯤꯕꯗ ꯅꯠꯇꯅ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯊꯥꯔꯤꯕ ꯐꯧ ꯆꯦꯡ ꯃꯍꯩ ꯃꯔꯣꯡ ꯀꯌꯥ ꯃꯥꯡ ꯇꯥꯛꯍꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁ꯭ꯋꯔꯒ ꯃꯊꯛꯇꯒꯤ ꯂꯥꯌꯥꯝꯅ ꯁꯅꯥ ꯃꯆꯨꯒꯤ ꯆꯤꯡꯂꯥꯏ ꯑꯃ
ꯑꯃꯨꯕ ꯆꯤꯡꯂꯥꯏ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯂꯛꯄꯅꯤ꯫ ꯑꯃꯨꯕ ꯆꯤꯡꯂꯥꯏ ꯑꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯄꯥꯡꯒꯜ ꯀꯟꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯍꯤꯡꯆꯥꯕ ꯀꯌꯥ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯟꯊꯦꯡꯅꯔꯕ ꯃꯇꯨꯡ ꯑꯃꯨꯕ ꯆꯤꯡꯂꯥꯏ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯂꯥꯟꯊꯦꯡꯅꯕꯒꯤ ꯁꯛꯇꯤ, ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯑꯗꯨꯒ ꯁꯅꯥ ꯃꯆꯨꯒꯤ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯃꯣꯇꯤ ꯑꯣꯟꯗꯨꯅ ꯇꯨꯔꯦꯟꯗ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯕ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯆꯍꯤ 15ꯒꯤ ꯑꯣꯏꯅ ꯆꯤꯡꯒꯣꯟ ꯑꯃꯗ ꯂꯣꯠꯇꯨꯅ ꯃꯍꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯧꯎꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯂꯩ ꯍꯦꯛꯅꯕꯒꯤꯗꯃꯛ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯂꯥꯛꯄꯅꯤ꯫ ꯃꯗꯨꯗ ꯏꯁꯤꯡ ꯈꯧꯔꯥꯡꯂꯗꯨꯅ ꯇꯨꯔꯦꯟꯗꯒꯤ ꯏꯁꯤꯡ ꯈꯨꯖꯣꯛ ꯈꯔ ꯀꯟꯗꯨꯅ ꯊꯛꯂꯨꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯇꯨꯔꯦꯟꯗ ꯇꯥꯎꯊꯔꯛꯂꯤꯕ ꯃꯣꯇꯤ ꯑꯗꯨ ꯏꯁꯤꯡ ꯑꯗꯨ ꯊꯛꯄꯗ ꯌꯥꯎꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯣꯇꯤ ꯑꯗꯨ ꯃꯌꯥꯗ ꯌꯣꯠꯁꯤꯟꯕꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯈꯪꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯈꯅꯥꯎꯗ ꯐꯨꯟꯕꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡ ꯈꯨꯖꯣꯛ ꯈꯔ ꯀꯟꯗꯨꯅ ꯊꯛꯆꯟꯕꯗꯒꯤꯗꯤ ꯃꯍꯥꯛ ꯐꯈ꯭ꯔꯦ꯫ ꯃꯣꯇꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯤꯔꯣꯜꯂꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯀꯌꯥ ꯅꯤꯡꯁꯤꯡꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯃꯆꯨꯒꯤ ꯆꯤꯡꯂꯥꯏ ꯑꯁꯤ ꯑꯃꯨꯕ ꯆꯤꯡꯂꯥꯏꯗꯨꯗꯒꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯆꯤꯡꯂꯥꯏ ꯑꯃ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯕ ꯆꯤꯡꯂꯥꯏ ꯑꯗꯨꯕꯨ ꯍꯥꯠꯇꯨꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯑꯋꯥꯕ ꯀꯌꯥꯗꯒꯤ ꯀꯜꯂꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯏꯉꯛ ꯉꯛꯅꯔꯝꯃꯤ꯫ ꯑꯃꯨꯕ ꯆꯤꯡꯂꯥꯏ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯈ꯭ꯔꯤꯕ? ꯑꯗꯨꯒ ꯁꯅꯥ ꯃꯆꯨꯒꯤ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ? ꯁꯅꯥ ꯃꯆꯨꯒꯤ ꯆꯤꯡꯂꯥꯏ ꯑꯗꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯈꯨꯡꯒꯪ ꯑꯗꯨꯗ ꯀꯣꯏꯅ ꯂꯩꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯃꯆꯥꯒꯤ ꯃꯁꯛ ꯎꯔꯛꯇ꯭ꯔꯕ ꯂꯧꯎꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯃꯆꯥꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯂꯥꯛꯄꯗ ꯁꯅꯥ ꯃꯆꯨꯒꯤ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯄꯥꯏꯊꯔꯛꯂꯒ, "ꯏꯃꯥ, ꯄꯥꯕꯨꯡ, ꯅꯆꯥ ꯁꯤꯗ ꯂꯩꯔꯦ"꯫ ꯃꯆꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯃꯗꯨꯗ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯅ ꯑꯩꯕꯨ ꯆꯍꯤ ꯀꯌꯥ ꯏꯃꯥ ꯏꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯍꯟꯕꯤꯔꯦ, ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯔꯛꯇ ꯂꯩꯍꯜꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯆꯤꯡꯂꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯒꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯅꯤ꯫ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔ ꯅꯆꯥ ꯑꯣꯏꯅ ꯂꯩꯖꯔꯝꯕ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯃꯨꯕ ꯆꯤꯡꯂꯥꯏ ꯑꯗꯨꯗꯒꯤ ꯅꯆꯥꯅ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯀꯜꯂꯕꯅꯤ꯫ ꯐꯔꯦ, ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯍꯟꯕꯤꯔꯣ꯫ ꯅꯆꯥꯗꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯤꯡꯂꯥꯏ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯃꯥ ꯑꯗꯨ ꯀꯞꯄ ꯅꯠꯇꯅ ꯀꯔꯤ ꯇꯧꯔꯨꯒꯅꯤ? ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯜꯂꯛꯂꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯁꯅꯥ ꯃꯆꯨꯒꯤ ꯆꯤꯡꯂꯥꯏ ꯑꯗꯨꯒꯤ ꯃꯨꯔꯇꯤ ꯑꯃ ꯁꯥꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯅꯥ ꯃꯆꯨꯒꯤ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫